ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯍꯩꯗꯨꯒꯤ ꯇꯝꯊꯤꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯑꯃꯗꯣꯟ ꯁꯅꯥꯗꯣ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗꯗꯤ ꯑꯁꯥꯎꯕꯗꯣ ꯎꯠꯊꯣꯛꯄ ꯌꯥꯗꯕꯅꯤꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥꯗꯣ ꯑꯗꯨꯃꯛ ꯇꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯗꯣꯟ ꯁꯅꯥꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯣ ꯖꯔ ꯑꯃꯨꯛꯇꯗ ꯂꯣꯏꯅꯃꯛ ꯌꯦꯡꯊꯣꯛꯂꯒꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯥꯏꯖꯒꯦ꯫ ꯁꯨꯃꯥꯏꯅ ꯑꯃꯃꯝ ꯌꯦꯡꯕꯁꯤꯅꯗꯤ ꯀꯥꯟꯅꯔꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯃꯨꯛꯇ ꯄꯨꯟꯅ ꯌꯦꯡꯅꯅꯕ ꯊꯕꯛꯇꯨ ꯑꯩ ꯇꯧꯖꯔꯛꯂꯒꯦ꯫ ꯁꯨꯃꯥꯡ ꯑꯁꯤꯗ ꯑꯆꯧꯕ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯑꯃ ꯍꯧꯒꯠꯂꯁꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯩꯁꯤꯡ ꯑꯗꯨꯗꯒꯤ ꯁꯟꯗꯣꯔꯛꯄ ꯃꯩꯁꯥ ꯈꯔꯗꯤ ꯃꯌꯥꯝꯅ ꯈꯥꯡꯕꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯒ ꯈꯨꯗꯛꯇ ꯑꯗꯣꯝꯒꯤ ꯂꯩꯔꯤꯕ ꯑꯅꯥꯕꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯐꯍꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯝ ꯍꯥꯏꯅ ꯇꯧꯒꯗꯧꯔꯤꯕꯅꯣ, ꯑꯩꯈꯣꯏꯕꯨ ꯃꯩ ꯊꯥꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯑꯃꯗꯣꯟ ꯁꯅꯥꯅ ꯅꯠꯇꯦ, ꯀꯗꯥꯏꯗꯒꯤ ꯑꯗꯨꯃ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ, ꯑꯩ ꯇꯧꯔꯒꯦ ꯌꯦꯡꯉꯣ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯐꯖꯔꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯟꯈꯠꯂꯛꯂꯤ꯫ ꯁꯤꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯁꯤꯡ ꯃꯌꯥꯝ ꯑꯃ ꯄꯩꯁꯤꯜꯂꯒ ꯌꯥꯝꯅ ꯐꯖꯅ ꯃꯑꯣꯡ ꯇꯥꯅ ꯂꯩꯊꯦꯛ ꯂꯩꯔꯣꯡ ꯁꯦꯝꯗꯨꯅ ꯁꯤꯡ ꯑꯗꯨꯅ ꯄꯩꯈꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯁꯤꯡ ꯑꯗꯨꯗ ꯃꯩ ꯍꯧꯍꯜꯂꯛꯂꯤ꯫ ꯇꯧꯔꯤꯕ ꯑꯗꯨꯗ ꯃꯌꯥꯝꯗꯤ ꯑꯉꯛꯄ ꯃꯤꯇ꯭ꯔꯪ ꯑꯃꯒꯨꯝꯅ ꯌꯦꯡꯅꯔꯤꯕꯅꯤ꯫ ꯃꯇꯝꯁꯦ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯗꯣꯟ ꯁꯅꯥꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯃꯩ ꯑꯗꯨꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯖꯤꯟꯕꯗꯒꯤ ꯉꯔꯪ ꯆꯠꯂꯤꯕ ꯃꯩꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯂꯪꯂꯥꯃꯨꯛ ꯀꯨꯞꯄ ꯃꯔꯤ ꯃꯔꯥꯡ ꯃꯌꯥꯝ ꯑꯃ ꯖꯤꯔꯤ ꯉꯪꯁꯪ ꯉꯥꯡꯅ ꯂꯤꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯅꯥꯕꯁꯤꯡ ꯑꯗꯨꯒꯤ ꯃꯁꯥꯗ ꯂꯪꯅꯥꯁꯤꯡ ꯑꯗꯨꯅ ꯌꯨꯡꯁꯤꯜꯂꯛꯂꯤ꯫ ꯌꯨꯡꯁꯤꯜꯂꯛꯄꯒꯤ ꯆꯩꯅꯥꯈꯨꯜ ꯑꯗꯨꯅ ꯃꯌꯥꯝꯗꯣ ꯈꯔ ꯃꯈꯩꯗꯤ ꯅꯥꯔꯦ꯫ ꯑꯗꯨꯒ ꯃꯩ ꯑꯗꯨꯅ ꯉꯪꯁꯪ ꯉꯥꯡꯕꯅꯤꯅ ꯁꯧꯗꯣꯛꯄꯒꯤ ꯍꯥꯏꯕꯗꯤ ꯄꯣꯛꯄꯒꯤ ꯆꯩꯅꯥꯈꯨꯜꯁꯨ ꯂꯥꯎꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯥꯏ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯀꯟꯊꯣꯛꯄꯗꯤ ꯆꯠꯂꯝꯗꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯗꯣꯟ ꯁꯅꯥꯅ ꯃꯤꯅꯤꯠ 2-3 ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯑꯗꯨꯃ ꯂꯥꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯩ ꯑꯗꯣ ꯈꯪꯃꯨꯠ ꯃꯨꯠꯈ꯭ꯔꯤ꯫ ꯃꯩ ꯑꯗꯨꯅ ꯈꯪꯃꯨꯠ ꯃꯨꯠꯈꯤꯕ ꯑꯗꯨꯗ ꯄꯨꯡꯃꯝ ꯃꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯥꯒꯤ ꯑꯌꯥꯎꯕ ꯇꯣꯔꯆ ꯂꯥꯏꯠꯁꯤꯡ ꯑꯗꯣ ꯃꯊꯪ ꯊꯥꯅꯔꯛꯄꯗꯒꯤ ꯄꯨꯡꯉꯥꯟꯃꯨꯛ ꯉꯥꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯗꯣꯟ ꯁꯅꯥꯅꯁꯨ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯃꯩ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯉꯥꯜꯍꯜꯂꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯃꯌꯥꯝꯗꯣ ꯃꯁꯥꯗ ꯂꯩꯔꯝꯕ ꯑꯅꯥꯕꯁꯤꯡ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯤ꯫ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯅ ꯅꯥꯗꯨꯅ ꯂꯩꯔꯝꯕ ꯑꯅꯥꯕ ꯐꯔꯦ꯫ ꯑꯗꯨꯒ ꯄꯣꯛꯄꯗꯒꯤ ꯆꯠꯄ ꯈꯣꯠꯄ ꯉꯝꯈꯤꯗ꯭ꯔꯕ ꯁꯣꯏꯅꯥꯏꯔꯕ ꯀꯌꯥ ꯏꯇꯤꯡ ꯇꯤꯡꯅ ꯆꯠꯄ ꯉꯝꯗꯨꯅ ꯑꯉꯛꯄ ꯃꯍꯤ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯉꯝꯂꯦ꯫ ꯇꯧꯔꯤꯕꯁꯤꯗ ꯃꯌꯥꯝꯗꯣ ꯑꯃꯨꯛꯇ ꯑꯣꯏꯅ ꯍꯔꯥꯎꯅꯗꯨꯅ ꯑꯃꯗꯣꯟ ꯁꯅꯥꯗ ꯃꯥꯒꯤ ꯑꯉꯝꯕ ꯄꯩꯁꯥꯁꯤꯡ ꯀꯠꯂꯝꯂꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯤ꯫ ꯃꯁꯤꯗꯅꯤ ꯑꯃꯗꯣꯟ ꯁꯅꯥꯅ ꯄꯥꯝꯖꯔꯤꯕ, ꯍꯥꯏꯕꯗꯤ ꯉꯍꯥꯟ ꯃꯈꯩ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯃꯃꯜ ꯂꯩꯍꯟꯅ ꯎꯍꯟꯕꯒꯤ ꯋꯥꯅꯤ ꯃꯊꯪ ꯌꯦꯡꯂꯒ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯗ ꯍꯣꯡꯗꯣꯛꯂꯒꯗꯕꯅꯤꯅ, ꯍꯥꯏꯕꯗꯤ ꯂꯥꯛꯂꯝꯂꯤꯕ ꯀꯣꯔꯧ ꯍꯟꯖꯕꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯒꯗꯕ ꯂꯩꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯊꯕꯛꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇ ꯄꯨꯟꯅ ꯂꯣꯏꯁꯤꯜꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯗꯣꯟ ꯁꯅꯥ ꯁꯨꯃꯥꯡ ꯑꯗꯨꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯂꯒ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯣꯍꯤꯅꯤ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯏꯕꯨꯡꯉꯣ, ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ? ꯏꯃꯥꯁꯨ ꯀꯔꯤꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯅꯪꯅ ꯃꯍꯩ ꯇꯝꯗꯅ ꯃꯥꯏꯕ ꯇꯝꯗꯅ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯗꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯠ ꯂꯩꯕꯁꯨ ꯃꯥꯟꯗꯦ꯫ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯏꯃꯥꯗꯤ ꯄꯨꯡꯉꯛꯇ ꯉꯛꯏꯀꯣ꯫ ꯂꯥꯛꯑꯣ ꯆꯥꯛ ꯇꯨꯝ ꯆꯥꯅꯅꯕ ꯇꯧꯔꯨꯔꯁꯤ꯫ ꯃꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯗꯣꯟ ꯁꯅꯥꯅ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯂꯒ, ꯏꯃꯥ ꯆꯥꯛ ꯆꯥꯊꯣꯛꯄꯤꯔꯨꯔꯣ ꯑꯗꯨꯒ ꯇꯨꯝꯕꯤꯔꯨꯔꯣ꯫ ꯉꯁꯤꯁꯦ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯂꯨꯕ ꯌꯥꯔꯤ꯫ ꯑꯗꯨꯅ ꯏꯃꯥ ꯇꯨꯝꯕꯤꯔꯨꯔꯣ꯫ ꯋꯥꯐꯝ ꯑꯗꯨꯗ ꯃꯣꯍꯤꯅꯤꯅ, ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ, ꯑꯉꯥꯡ ꯑꯗꯨ ꯑꯣꯏꯔꯤꯕ ꯅꯪꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯃꯥꯏꯕꯒꯤ ꯃꯣꯏꯒꯤ ꯀꯥꯞꯅꯕꯤ ꯒꯥꯏꯗꯨꯕꯨ ꯇꯧꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯏꯃꯥ, ꯀꯥꯞꯅꯕꯤ ꯅꯠꯇꯦ, ꯌꯥꯟꯊꯠꯅꯕꯤꯅꯤ꯫ ꯉꯁꯥꯏ ꯂꯥꯛꯂꯝꯕ ꯅꯨꯄꯥꯗꯨ, ꯑꯩꯒꯤ ꯂꯣꯡꯒꯥ ꯑꯣꯏꯕꯗꯨ,
ꯃꯗꯨ ꯀꯩꯅꯣꯝꯃ ꯇꯧꯕ ꯃꯥꯜꯂꯤ ꯏꯃꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯊꯤꯟꯊꯈ꯭ꯔꯕꯗꯤ ꯏꯃꯥꯁꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯌꯥꯏ ꯑꯗꯨꯅ ꯆꯥꯛ ꯀꯥꯊꯣꯛꯂꯒ ꯉꯟꯇꯥ ꯇꯨꯝꯕꯤꯔꯨꯔꯣ ꯑꯃꯣꯗꯣꯟ ꯁꯅꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯣꯍꯤꯅꯤꯁꯨ ꯀꯤꯒꯨꯝ ꯀꯔꯤꯒꯨꯝ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯁꯨ ꯆꯥꯛ ꯈꯔ ꯆꯥꯔꯕ ꯃꯇꯨꯡꯗ ꯐꯃꯨꯡ ꯆꯪꯗꯨꯅ ꯀꯔꯤꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯉꯥꯡꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯑꯃꯣꯗꯣꯟ ꯁꯅꯥ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯉꯁꯥꯏ ꯂꯥꯛꯂꯝꯕꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯀꯟꯅ ꯌꯦꯡꯂꯛꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯀꯣꯔꯧ ꯍꯟꯖꯕꯁꯨ ꯑꯗꯨꯃꯉꯥꯏ ꯑꯃꯣꯗꯣꯟ ꯁꯅꯥꯅ ꯇꯧꯔꯤꯕꯁꯤꯡ ꯂꯣꯏꯅ ꯈꯪꯂꯕꯒꯨꯝ ꯃꯍꯥꯛꯁꯨ ꯃꯃꯥ ꯍꯣꯏ ꯃꯕꯣꯛ ꯃꯄꯨ ꯍꯣꯏ ꯑꯃꯠꯇ ꯈꯪꯍꯟꯗꯅ ꯃꯍꯥꯛꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯔꯧ ꯍꯟꯖꯕꯅ ꯃꯊꯃꯣꯏꯗ ꯈꯟꯖꯩ ꯑꯃꯣꯗꯣꯟ ꯁꯅꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯒꯤ ꯑꯣꯏꯕ ꯃꯍꯩ ꯊꯥꯖꯤꯟꯗꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯍꯟꯅꯕ ꯁꯨꯝꯂꯤꯕꯅꯤ ꯇꯧꯔꯤꯕꯗꯨ ꯃꯌꯥꯝꯅꯗꯤ ꯈꯪꯗꯕꯅꯤꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯣ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯃꯇꯨꯡ ꯏꯜꯂꯤꯕꯅꯤ ꯃꯈꯣꯏꯒꯤ ꯑꯅꯥꯕ ꯐꯍꯟꯕꯗꯨꯗ ꯂꯥꯏꯒꯨꯝꯅ ꯈꯟꯅꯈꯤꯕꯒꯤ ꯋꯥꯅꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯍꯧꯖꯤꯛ ꯐꯠꯇꯕ ꯂꯥꯏ ꯑꯃꯃꯝ ꯆꯪꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯅ ꯈꯪꯖꯗ꯭ꯔꯤ ꯃꯗꯨꯕꯨ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯝꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗꯁꯨ ꯂꯥꯟꯁꯤꯜꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯇꯧꯗꯕ ꯌꯥꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯀꯣꯔꯧ ꯍꯟꯖꯕꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯝꯅ ꯀꯔꯤꯒꯨꯝꯕ ꯁꯥꯍꯨꯝ ꯑꯃ ꯉꯪꯗꯨꯅ ꯂꯥꯛꯂꯤ ꯁꯥꯍꯨꯝ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯣ ꯃꯍꯥꯛꯅ ꯎꯔꯨꯕꯗ ꯀꯣꯔꯧ ꯍꯟꯖꯕꯅ ꯑꯣ ꯅꯍꯥꯛ ꯂꯥꯛꯂꯕꯣꯏꯔꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯃꯄꯥꯜꯗ ꯃꯃꯥ ꯍꯣꯏ ꯑꯃꯗꯤ ꯃꯕꯣꯛ ꯃꯄꯨ ꯍꯣꯏ ꯑꯃꯠꯇ ꯈꯪꯍꯟꯗꯅ ꯃꯄꯥꯜꯗ ꯇꯞꯅ ꯊꯣꯛꯂꯛꯏ ꯑꯁꯨꯝꯅ ꯊꯣꯛꯂꯛꯂꯒ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯁꯥꯍꯨꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯉꯥꯏꯈꯣ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯄꯥꯝꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯁꯥꯍꯨꯝ ꯑꯗꯨꯅ ꯀꯣꯔꯧ ꯍꯟꯖꯕꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯀꯣꯔꯧ ꯍꯟꯖꯕꯒꯤ ꯃꯁꯥꯒꯤ ꯑꯀꯣꯏꯕꯗ ꯎꯔꯨ ꯎꯪꯗꯨꯅ ꯄꯥꯏꯔꯒ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯃꯣꯗꯣꯟ ꯁꯅꯥꯗ ꯌꯦꯠꯄ ꯂꯥꯛꯂꯤꯕꯅꯣ ꯑꯃꯣꯗꯣꯟ ꯁꯅꯥꯅ ꯄꯥꯝꯂꯤꯕꯁꯤ ꯅꯍꯥꯛꯄꯨ ꯍꯥꯠꯄꯅꯤ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡꯅ ꯑꯃꯣꯗꯣꯟ ꯁꯅꯥꯒꯤ ꯃꯄꯥꯕꯨꯡꯕꯨ ꯍꯥꯠꯈꯤꯕꯒꯤꯗꯃꯛ ꯑꯃꯣꯗꯣꯟ ꯁꯅꯥꯅ ꯅꯪꯕꯨꯁꯨ ꯍꯥꯠꯂꯒ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯂꯤ ꯅꯪꯒ ꯅꯠꯇꯅ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛ ꯇꯥꯛꯅ ꯇꯨꯝꯅ ꯍꯥꯠꯄ ꯄꯥꯝꯂꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯑꯩꯅ ꯍꯥꯠꯄ ꯂꯥꯛꯂꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯣꯔꯧ ꯍꯟꯖꯕꯅ ꯅꯣꯛꯂꯒ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯔꯤꯕ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯑꯩꯉꯣꯟꯗ ꯙꯝꯀꯥꯒꯁꯨ ꯇꯧꯔꯕ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯣꯔꯧ ꯍꯟꯖꯕꯁꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯍꯜꯂꯒꯦꯍꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯣꯔꯧ ꯍꯟꯖꯕꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯤ ꯍꯥꯏꯔꯤꯕ ꯂꯩꯋꯥ ꯑꯗꯣ ꯁꯣꯜꯂꯒ ꯈꯨꯕꯥꯛ ꯑꯅꯤꯗꯣ ꯇꯝ ꯐꯨꯖꯤꯟꯅꯕꯗ ꯈꯨꯕꯥꯛꯀꯤ ꯃꯌꯥꯏ ꯑꯗꯨꯗꯒꯤ ꯃꯩꯔꯤꯛ ꯃꯌꯥꯝ ꯑꯃ ꯄꯪ ꯆꯈꯥꯏꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯃꯨꯁꯤꯟ ꯃꯨꯕ ꯂꯥꯏꯃꯨꯛ ꯑꯗꯨꯒꯤ ꯃꯁꯥꯁꯤꯡ ꯑꯗꯨꯗ ꯆꯨꯈ꯭ꯔꯦ ꯃꯩꯔꯤꯛꯁꯤꯡ ꯑꯗꯨꯅ ꯍꯦꯛ ꯆꯨꯕꯒ ꯂꯥꯏꯃꯨꯛ ꯑꯗꯣ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯨꯏꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯉꯪꯉꯝꯂꯒ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯀꯣꯔꯧ ꯍꯟꯖꯕꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯂꯣꯝꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈꯤ ꯃꯍꯥꯛꯅ ꯆꯠꯈꯤꯕꯗ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯂꯩꯔꯝꯕ ꯀꯅꯥꯒꯤ ꯕꯥꯔꯇꯤꯟ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯤꯕꯁꯤꯡ ꯅꯩꯈꯥꯏꯔꯝꯕ ꯁꯝꯕꯜ ꯐꯥꯎꯕ ꯄ꯭ꯔꯣꯛ ꯅꯩꯈꯥꯏꯔꯝꯂꯒ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯅ ꯆꯠꯈꯤꯕꯒꯨꯝ ꯆꯠꯈ꯭ꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯔꯧ ꯍꯟꯖꯕꯅ ꯃꯊꯃꯣꯏꯗ ꯈꯟꯖꯩ ꯂꯥꯛꯂꯤꯕ ꯈꯨꯠꯂꯥꯏ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯈꯨꯠꯂꯥꯏ ꯅꯠꯇꯦ ꯇꯁꯦꯡꯅꯃꯛꯀꯤ ꯑꯩꯕꯨ ꯍꯥꯠꯄ ꯂꯥꯛꯄ ꯈꯨꯠꯂꯥꯏꯅꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯩꯅ ꯑꯃꯨꯛ ꯑꯃꯣꯗꯣꯟ ꯁꯅꯥꯗ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯀꯣꯔꯧ ꯍꯟꯖꯕꯗꯣ ꯈꯨꯇꯨꯝ ꯁꯤꯡꯂꯝꯂꯒ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯗꯨꯅ ꯂꯩꯈꯤ ꯃꯅꯤꯡꯗ ꯄꯣꯔꯣꯛ ꯒꯣꯔꯣꯡ ꯇꯧꯈꯤꯕ ꯑꯗꯨꯗ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯇꯨꯅ ꯀꯣꯔꯧ ꯍꯟꯖꯕꯒꯤ ꯃꯄꯨ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯃꯕꯣꯛ ꯂꯩꯈꯝ ꯑꯗꯨꯒ ꯃꯃꯥ ꯉꯥꯡꯈꯂꯦꯝꯕꯤꯁꯨ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯁꯝꯕꯜ ꯁꯌꯥꯁꯤꯡ ꯇꯦꯛꯂꯝꯕ ꯕꯥꯇꯤꯟ ꯆꯈꯥꯏꯔꯝꯕ ꯃꯅꯥ ꯃꯁꯤꯡ ꯅꯩꯈꯥꯏꯔꯝꯕꯗꯨꯗ ꯃꯈꯣꯏꯅ ꯈꯜꯂꯨꯔꯤꯕꯅ ꯍꯨꯏꯅ ꯆꯤꯛꯅꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯈꯔ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯝꯂꯒ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯁꯦꯝꯂꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯅꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯅꯃꯛ ꯆꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯇꯨꯝꯐꯝꯗ ꯂꯣꯏꯅꯃꯛ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯤ ꯀꯣꯔꯧ ꯍꯟꯖꯕꯁꯨ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯍꯤꯞꯂꯒ ꯂꯩꯔꯤ ꯃꯃꯥ ꯍꯣꯏ ꯃꯄꯨ ꯍꯣꯏꯗꯣ ꯇꯨꯝꯊꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯁꯥꯍꯨꯝ ꯑꯃ ꯌꯦꯡꯂꯤꯕꯅꯤ ꯃꯃꯩꯊꯪꯗ ꯃꯃꯥ ꯍꯣꯏ ꯃꯄꯨ ꯈꯣꯏ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯄꯨꯡ ꯑꯁꯤꯕꯨ ꯀꯌꯥ ꯇꯥꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯄꯨꯡ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯃꯇꯝ ꯑꯗꯨꯗ ꯀꯣꯔꯧ ꯍꯟꯖꯕꯅ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯤ ꯅꯥꯟꯊꯣꯛꯈꯤꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯣꯔꯧ ꯍꯟꯖꯕ ꯃꯄꯥꯜꯗ ꯄꯔꯞ ꯊꯣꯛꯂꯛꯂꯤ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ
चिक चिक लाउना इंगलबा मतमनी मतम मरुता कोरो हंजबना मतोमता खंजै करिनो ओलांगोन साउगतबा मतम मसिदा असुक यामना इंग्लिबसिना करिगुम्बा मदि लेरसे असमना खल्लगा कोरो हंजबना करिनो मखोइगे लेकाय गस्ता तौरिबसि हाइदुना महांना करिगुम्बा खरा येंगनको मतमददि असोमदगी अमदोन सनाना लेकाय गस्ता लेरिबा सा सन पुनमक इंगदुना चिंगसिंदुना सिननबगिदमक्ता लेवा अमा तौरकले हाइबसे कोरो हंजबना खंगले मधुबु ngathoknabagidamक्ता कोरो हंजबना महाक परपरप मखोइगी युमगी मखा थंगदा लेरिबा पुखरी अदुदा परपरप लाकले तसेंगबमकिदी पुखरी असे मखोइगी नत्ति थंगना चानरिबा अफबा पुखरी मक्सु नत्ति असुमना पुखरी अमोटपदुदा परपरप लाकलगा कोरो हंजबना पुखरी अदुगी मपांदा लेपी अदुगा पुखरी अदुगी मनुंगदा तपना कुमथरकले अदुदुगा कोरो हंजबतो पुखरी अदुगी मनुंगदा चुप लुखी असुमना हेक लुखिबगा फमदाइदा चिक चिक लाउना इंगलंबदो तपना तपना फखिदुना हानगी लुम्फु लुम्फु साबा ओलांगनबा मतम अदुदा ओंथोख्रे मिकुप खरगी तुंगदा कोरो हंजबसु पुखरी अदुदगी फागोलकले असुमना महाना फागोलका मतम अदुदा महाक मसासे मुशन मुशल्ले कनागुमना उबदा कोरो हंजबसे भूतनी लाइमुनी हाइदुना कीदुना चेलगदबा सक्तमनी कोरो हंजबदो मसा पुनमक थक थक निपमकै इंग्लिबनी काखलगलगा महाक तुमिन्ना जगा अमदा फमलगा लेरी मतम अदुदा महाकी मसादो तपना 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 महाकी कुचुदा हंथरकली मचिंदा मुरुम सोनबसु लेप्ती कोरो हंजबदो अदम तौरक्प अदुदा असोमदुना कमदौरी अमदोन सनादो महाकी मसादो तपना इंसिलकली महाकी सुमांग अदुदा फमलगा मुरुम सोमदुना तौरिबा लहक अदो इंसिलकपदुदा महाक मखा ताना तौबा ngamsilaktri मसा अदुसु तपना असुम मुसलकली तौरिबा से कोरो हंजबना पुखीगी फत्तबा इसिंग अदुदगी फत्तबा जात मखै लोइनबक मसाद सुपसलगा अमदोन सनादा अमुक थारकलिबनी अदुमना तौरकपदुदा अमदोन सनागी मसादो चिक चिक लाउना इंसिलकपदा नतना मसादो थक थक निलकली अदुगा मसादो असुम मुसलकली मतमरुदा महाना तौरिबा थबगतो तौबा ngamnaktraduna mahak mamit pangthorakli महाना ममित पांगथोरकपददि महाकी मखुतसिंगदो मुसिन मुरमबदुदा मसाना मसाबु खंगप्रे खंगजरी करिनो सिरि हाइदुना मदोन सनाना ओ असुक यावना महै हैबोरे फै खंगरिदना अमदोन सनाना इसम चंब खुलाय अमा थारगा नंगना आइबु उसे थवोइदबदि आइना अमु करि तोरपके हाइबदि येंगो मतवसुमना अमदोन सनाना अमु कोरो हंजबदा करिगुम्बा खरा तौगे हाइदुना थौरांग तौरिङै अयुकी येन खोंबुगी मखोल तारकले अयुकी येन खोंबुगी मखोल तारकपसिदा अमदोन सनाना मसिदि याररोय हयेंगोना तौरगे खलदुना महाके मसादा कोरो हंजबना थारकलिबदो खुदक अदुदा चामथुकनबगिदमक महाक पुखरी रोमदा परपरप लाकले अदुगा महाकना इसिंग खरा पुखरीदगी खुजोक अमा सोकलगा इसिंग अदुदा लेवा खरा सोलगा मकोकता जोरो जोरो कल्लका हाइथरी पुखरी की इसिंग अदुना मकोकता मखुना कल्लका हाइथबदगिदी महाके मसादा लेरिबसिंगदो अमोट पकोकपगुमना जोरो जोरो मचुमदो पुखरी अदुदा तासनख्रे अदुमना सेंदुकलबा मतुंग कोरो हंजबगी महाकी थरकलिबा पुनमक चामथोकलमलबा मतुंगता अमदोन सना महाकी युमलोमदा परपरप लाकले मतमसे नोंग ngalabani नोंग ngalabani मुहिनी सुमपा थोलकपदा अमदोन सनाना इरुजरगा काराकपादुदा मुहिनीना हाइमा इबुंगो नंग निंगरांग हिंजुमदगबदा तुमद्रब्रो अमदोन सनाना होइमा असी कतंग हाइरमलगा इमुंगदा चंख्रे मफिमरोन होंदोख्रे कोरो हंजबसु महाकसु तुमिन्ना फमलंबदगी महाकसु इमुंगदा चंगदुना पोथाख्रबनी मांग तौरिबदो महाकी मबोक मपु ममाना करिमता खंगहौद्रे मसिगी मतुंग हौजिक्ति नोंग पुंगान ngalabada कोरो हंजबसु अयुकी थबा इंखांग तौदुना स्कूल चतख्री अदुबु अमदोन सनादी स्कूल लाइक तंबा तोख्रबनी लेकाइगी थबक तौरिबनी हाइदुना अदुमक तौदुना लैथोखिबना अमदोन सना होरेंदी कोरो हंजबगी मथक्ता करी तौसिगे हाइदुना खंदुन लैरिबनी अमदोन सनाना महाकी मपाबुंगसे कनाना हातखिबनो हाइबसी
ꯌꯥꯝꯅ ꯈꯪꯅꯤꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯉꯔꯥꯡꯗꯒꯤꯗꯤ ꯀꯣꯔꯧ ꯍꯟꯖꯕꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯇꯁꯦꯡꯅ ꯈꯪꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯀꯣꯔꯧ ꯍꯟꯖꯕꯁꯦ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨ ꯍꯥꯠꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗꯒꯤ ꯑꯃꯗꯣꯟ ꯁꯅꯥꯅ ꯀꯣꯔꯧ ꯍꯟꯖꯕꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯗꯣꯟ ꯁꯅꯥꯅ ꯀꯣꯔꯧ ꯍꯟꯖꯕꯒꯤ ꯃꯊꯛꯇ ꯌꯦꯡꯁꯤꯟꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯔꯤꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯀꯔꯤ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯂꯤ ꯑꯃꯗꯣꯟ ꯁꯅꯥꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯣꯏꯖꯕ ꯌꯦꯟ ꯑꯃꯕꯨ ꯈꯨꯗꯛ ꯑꯗꯨꯗ ꯐꯥꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯒ ꯌꯦꯟ ꯑꯗꯨꯒꯤ ꯃꯉꯛ ꯑꯗꯣ ꯃꯍꯥꯛꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯊꯗꯠꯂꯤ ꯑꯗꯨꯒ ꯏꯈꯦꯡꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯊꯛꯆꯤꯜꯂꯕ ꯃꯇꯨꯡꯗ ꯏ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯁꯥꯗꯁꯨ ꯂꯣꯏꯅꯃꯛ ꯇꯩꯁꯤꯜꯂꯤ ꯑꯗꯨꯒ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯌꯦꯟ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ パイꯗꯨꯅ ꯍꯨꯔꯨ ꯍꯨꯔꯨ ꯎꯪꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯗꯣꯟ ꯁꯅꯥꯒꯤ ꯃꯃꯥ ꯃꯣꯍꯤꯅꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯨꯔꯒꯦ ꯍꯥꯏꯗꯨꯅ ꯏꯔꯨꯖꯔꯨꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯑꯃꯗꯣꯟ ꯁꯅꯥꯅ ꯇꯧꯔꯝꯂꯤꯕ ꯎꯕꯗꯗꯤ ꯃꯍꯥꯛꯇꯤ ꯃꯥꯅ ꯌꯥꯟꯗꯨꯅ ꯄꯨꯔꯛꯂꯤꯕ ꯕꯥꯔꯇꯤꯜ ꯀꯀꯥꯗꯣ ꯂꯩꯃꯥꯏꯗ ꯕ꯭ꯔꯪ ꯊꯥꯗꯈ꯭ꯔꯤ ꯇꯧꯔꯤꯕ ꯑꯗꯨꯗꯗꯤ ꯃꯃꯤꯠ ꯃꯅꯥ ꯆꯣꯡꯊꯣꯛꯄ ꯃꯈꯩ ꯌꯦꯡꯂꯒ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕꯗꯨꯗꯤ ꯍꯥꯏꯔꯛꯄꯗ ꯑꯃꯗꯣꯟ ꯁꯅꯥꯅ ꯏꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯇꯧꯔꯨ ꯆꯠꯂꯣ ꯑꯩꯉꯣꯟꯗ ꯌꯦꯡꯀꯅꯨ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯃꯈꯥ ꯆꯠꯊꯈꯤ ꯑꯃꯗꯣꯟ ꯁꯅꯥꯅ ꯑꯗꯨꯝꯅ ꯂꯥꯏ ꯈꯨꯔꯨꯝꯂꯛꯄ ꯂꯥꯏ ꯇꯩꯅꯔꯛꯄ ꯑꯗꯨꯗ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯣꯔꯧ ꯍꯟꯖꯕꯗꯣ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯀ꯭ꯂꯥꯁꯇ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯦ ꯌꯥꯝꯅ ꯀꯟꯅ ꯆꯥꯛꯊꯦꯛꯄ ꯆꯤꯡꯊꯦꯛꯄ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯀꯣꯔꯧ ꯍꯟꯖꯕꯒꯤ ꯃꯁꯥ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯒꯠꯂꯛꯄ ꯆꯥꯛꯊꯦꯛꯂꯛꯄ ꯁꯤꯡꯂꯥꯏ ꯍꯧꯕꯒꯨꯝ ꯇꯧꯔꯛꯄ ꯑꯁꯤꯗ ꯀꯣꯔꯧ ꯍꯟꯖꯕꯅ ꯑꯃꯗꯣꯟ ꯁꯅꯥꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯂꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯈ꯭ꯔꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯑꯣꯖꯥꯒꯤ ꯀ꯭ꯂꯥꯁꯁꯨ ꯂꯧꯔꯤꯉꯩ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯀ꯭ꯂꯥꯁꯇꯒꯤ ꯊꯣꯛꯄꯁꯨ ꯃꯥꯒ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯅ ꯈꯨꯕꯥꯛꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯁꯥꯗ ꯅꯥꯟꯊꯖꯔꯤ ꯑꯗꯨꯝꯕ ꯇꯧꯔꯤꯕꯗꯣ ꯑꯣꯖꯥꯅ ꯎꯕꯗꯒꯤ ꯀꯩꯅꯣ ꯅꯪꯅ ꯆꯥꯔꯤꯗꯣ ꯍꯥ ꯀꯣꯔꯧ ꯁꯦ ꯀꯩꯅꯣ ꯅꯪꯅ ꯆꯥꯔꯤꯗꯣ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤꯉꯩꯗ ꯑꯗꯨꯃꯥꯏꯅ ꯑꯣꯖꯥꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕꯗꯅ ꯑꯗꯨꯃꯥꯏꯅ ꯆꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯝꯅ ꯉꯥꯡꯂꯛꯄꯗ ꯀꯣꯔꯧ ꯍꯟꯖꯕꯅ ꯑꯩ ꯀꯔꯤꯁꯨ ꯆꯥꯗꯦ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯃꯌꯥ ꯀꯥꯊꯣꯛꯇꯨꯅ ꯎꯠꯂꯤ ꯀꯣꯔꯧ ꯍꯟꯖꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯋꯥ ꯂꯥꯎꯅ ꯅꯣꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯑꯗꯨꯅ ꯍꯩ ꯉꯥꯏꯈꯣꯅꯤ ꯅꯪꯒꯤ ꯅꯁꯥꯗꯨꯗꯤ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ ꯌꯥꯝꯅ ꯁꯥꯔꯕ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯀꯣꯔꯧ ꯍꯟꯖꯕꯅ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯌꯥꯝꯅ ꯁꯥꯔꯦ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇꯪ ꯊꯛꯅꯤꯡꯉꯤ ꯑꯣꯖꯥ ꯐꯔꯦ ꯊꯧꯔꯣ ꯆꯠꯂꯣ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯐꯤꯜꯇꯔ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯊꯛꯎꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯆꯠꯂꯤꯕꯁꯦ ꯃꯀꯣꯛ ꯐꯖꯅ ꯉꯥꯎꯔꯕꯅꯤ ꯃꯁꯥ ꯑꯗꯨꯁꯨ ꯃꯩꯅ ꯄꯣꯔꯣꯛ ꯆꯥꯛꯂꯕꯒꯨꯝ ꯁꯥꯔꯕꯅꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯀꯣꯛ ꯉꯥꯎꯕ ꯃꯃꯤꯠ ꯑꯗꯣ ꯃꯁꯦꯡ ꯃꯔꯥꯡ ꯎꯕꯗꯒꯤ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯕꯅꯤ ꯇꯨꯔꯣꯏ ꯉꯔꯣꯏ ꯆꯠꯄꯗꯨꯗ ꯑꯣꯖꯥꯗꯣ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯣꯔꯧ ꯍꯟꯖꯕꯒꯤ ꯃꯁꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯩ ꯅꯪꯕꯨ ꯇꯨꯒꯦ ꯇꯧꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯑꯗꯨꯅ ꯏꯁ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯀꯣꯔꯧ ꯍꯟꯖꯕꯕꯨ ꯄꯥꯏꯕ ꯉꯝꯗꯕꯗꯒꯤ ꯃꯈꯨꯠ ꯑꯗꯣ ꯀꯟꯊꯣꯛꯏ ꯅꯪꯒꯤ ꯅꯁꯥ ꯑꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯔꯦ ꯍꯩ ꯂꯩꯍꯧꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯑꯣꯐꯤꯁ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯁꯧꯗꯨꯅ ꯁꯥꯔꯕꯁꯨ ꯁꯥꯅ ꯄꯥꯏꯔꯒ ꯄꯨꯁꯤꯜꯂꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯣꯔꯧ ꯍꯟꯖꯕꯅ ꯑꯣꯖꯥ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯃꯇꯪ ꯌꯥꯝꯅ ꯊꯨꯅ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯗꯣ ꯀꯟꯗꯨꯅ ꯄꯤꯔꯛꯂꯤ ꯀꯣꯔꯧ ꯍꯟꯖꯕꯁꯨ ꯒꯤꯂꯥꯁ ꯑꯗꯨꯗ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯣ ꯊꯛꯆꯜꯂꯤ ꯏꯁꯤꯡ ꯑꯗꯨꯅ ꯀꯣꯔꯧ ꯍꯟꯖꯕꯒꯤ ꯃꯈꯅꯥꯎꯗꯒꯤ ꯃꯄꯨꯛ ꯐꯥꯎꯕ ꯆꯪꯈꯤꯕꯗꯨ ꯃꯈꯣꯜ ꯇꯥꯏ ꯕꯨꯔꯨꯡ ꯉꯪꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯑꯗꯨꯅ ꯍꯩꯁ ꯃꯥꯒꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯤ ꯑꯩꯅꯒ ꯈꯪꯕ ꯖꯥꯠ ꯅꯠꯇꯦꯗ ꯀꯣꯔꯧ ꯍꯟꯖꯕꯁꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯠ ꯑꯃ ꯆꯦꯜꯂꯤ ꯍꯥꯏꯅꯔꯤꯕꯁꯤ ꯆꯨꯝꯕ ꯖꯥꯠꯅꯤ ꯑꯣꯖꯥ ꯑꯗꯨꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯀꯣꯔꯧ ꯍꯟꯖꯕꯅ ꯑꯣꯖꯥ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯗ ꯑꯗꯨꯗ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯧꯖꯤꯛꯇ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯁꯥꯔꯝꯕ ꯍꯨꯃꯥꯡ ꯑꯣꯔꯣ ꯇꯥꯔꯝꯕ ꯀꯣꯔꯧ ꯍꯟꯖꯕꯅ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯕꯗꯨꯗ ꯑꯣꯖꯥꯗꯣ ꯉꯛꯆꯩ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯗꯣꯟ ꯁꯅꯥ ꯃꯍꯥꯛꯁꯨ ꯃꯃꯣꯟ ꯅꯣꯛꯆꯔꯤ ꯑꯗꯨꯒ ꯅꯪ ꯑꯗꯨ ꯃꯈꯩꯗꯤ ꯉꯝꯕ ꯑꯣꯏꯔꯦ ꯐꯩ ꯍꯣꯔꯦꯟꯗꯤ ꯑꯩꯅ ꯑꯃꯝꯕꯒꯤ ꯂꯥꯏꯕꯨ ꯀꯧꯊꯣꯛꯇꯨꯅ ꯃꯉꯣꯟꯗ ꯑꯩꯅ ꯑꯄꯥꯝꯕ ꯀꯠꯂꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯀꯣꯔꯧ ꯍꯟꯖꯕ ꯅꯪꯒꯤ ꯅꯉꯛ ꯑꯗꯣ ꯊꯠꯇꯨꯅ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯌꯦꯡꯉꯨ ꯑꯩꯒꯤ ꯄꯥꯕꯨꯡꯕꯨ ꯍꯥꯠꯈꯤꯕ ꯅꯪꯒꯤ ꯅꯄꯥꯕꯨꯡꯕꯨ ꯑꯩꯅ ꯍꯥꯠꯄ ꯉꯝꯍꯧꯗ꯭ꯔꯕꯁꯨ ꯅꯪꯕꯨꯗꯤ ꯑꯩꯅ ꯍꯥꯠꯀꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯗꯣꯟ ꯁꯅꯥ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯂꯣꯏꯁꯤꯜꯂꯤ ꯍꯧꯖꯤꯛꯇꯤ
ꯀꯣꯔꯧ ꯍꯟꯖꯕꯅ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯈ꯭ꯔꯤ ꯃꯍꯥꯛꯀꯤ ꯑꯁꯣꯟꯕ ꯌꯦꯡꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯒꯦ ꯈꯜꯂꯗꯨꯅ ꯑꯃꯨꯗꯣꯟ ꯁꯅꯥꯗꯣ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯑꯃꯨꯗꯣꯟ ꯁꯅꯥ ꯆꯈꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯟꯗꯨꯅ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯏꯃꯨꯡꯗ ꯆꯪꯉꯛꯂꯤ ꯃꯃꯥ ꯃꯣꯍꯤꯅꯤꯗꯤ ꯃꯪꯂꯒ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯒ ꯂꯩꯔꯝꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯗꯣꯟ ꯁꯅꯥꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯃꯣꯍꯤꯅꯤꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯦ ꯏꯃꯥꯗꯤ ꯌꯥꯝꯅ ꯀꯤꯖꯩꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯥꯛ ꯑꯗꯣ ꯊꯤꯗꯨꯅ ꯄꯤꯖꯔꯤ ꯑꯃꯨꯗꯣꯟ ꯁꯅꯥ ꯃꯃꯥꯗ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯀꯣꯔꯧ ꯍꯟꯖꯕꯁꯨ ꯁ꯭ꯀꯨꯜꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯂꯤ ꯃꯍꯥꯛꯅ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯈꯜꯂꯤꯕꯅꯤ ꯍꯣꯔꯦꯟꯗꯤ ꯀꯣꯔꯧ ꯍꯟꯖꯕꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯔꯛꯀꯗꯧꯔꯤ ꯍꯥꯏꯕꯁꯤ ꯑꯗꯨꯅ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯉꯥꯛꯊꯣꯛꯁꯤꯒꯦ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯣꯔꯧ ꯍꯟꯖꯕꯁꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯃꯥꯅ ꯆꯥꯛ ꯆꯔꯥ ꯋꯥꯔꯅꯕ ꯊꯅꯝꯕ ꯆꯥꯛ ꯑꯗꯣ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡꯗ ꯁꯥꯟꯅꯕ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇꯣ ꯌꯥꯝꯅ ꯀꯟꯅ ꯉꯥꯎꯔꯛꯄ ꯆꯤꯛꯂꯤ ꯇꯧꯔꯛꯄꯗꯒꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯂꯤ ꯃꯍꯥꯛꯅ ꯍꯦꯛ ꯍꯤꯞꯄꯒꯗꯤ ꯃꯍꯥꯛꯀꯤ ꯃꯤꯠ ꯑꯗꯨꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯛꯇꯝ ꯑꯃ ꯎꯔꯛꯂꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ